Bharat Leibakna Russia Leibakka Mathakta Laloliti ki thabak tawi haibagidamak US President Donald Trump na Bharatagi leiba polam khudingmak sada kungamanga gi Tariff Louragani Laothokhre pawasina makataraduna hai US President Donald Trump na sada kungamanga Tariff Louragani Laothokhiba maramna Bharat Leibakta soba saithenga mo oigadori ngasidagi sanaba haugadoriba thaurang asigi matangda Bharat na mapal leibak singda yonba polam khudingmakta sada kungamanga gi sangda Tariff Louragani Bharat Leibakna US ki polam singda sauna Tariff Lauba maramna US na Bharat ki tongan ba kaithelda polam sing lalolitik tawbada khudong sadaba mayokna le haina US Leibakna akhanaba thaurang asi paikhalakpani hairi US Leibakna sada kungamanga gi sangda Tariff Louragani Laothokhre maramna Bharat ta tongan ba polam singda mamal hengalakpa yabagi fibam de leire khwaidagi sauna mamal hengalakpa yai haina panariba si firol leather amadi non leather gi khongup atangba makhal gi nung jewelry item carpet amadi handicraft gi polam singni nakalamrom da atopa mafamdagi fangba source amagi matung inna Bharat Leibakna Russia Leibaktagi crude oil amadi military gi polam sing LEIRUBAGIDAMAK US Leibakna sairak piboina sada kungamanga gi tarif asi longnaba thorang paikhalakpani hairi